ꯃꯇꯥꯡꯁꯤꯗꯗꯤ ꯀꯤꯔꯟꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩ ꯊꯝꯕꯤꯌꯨ? ꯇꯁꯦꯡꯅ ꯇꯥꯖꯦꯠ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯀꯟ ꯑꯀꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯝꯅꯔꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯄꯤꯖꯕ ꯇꯥꯔꯒꯁꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯌꯥꯝꯅ ꯅꯤꯛ ꯂꯥꯎꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯥꯡꯍꯟꯕ ꯌꯥꯕꯒꯤ ꯄꯣꯠꯅꯦꯅ ꯂꯥꯎꯅꯔꯤꯉꯩ ꯃꯊꯛꯇ ꯃꯁꯤ ꯑꯅꯤꯁꯨꯕ ꯐꯣꯡꯅ ꯆꯠꯊꯕ ꯀꯣꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯑꯐꯣꯡꯕ ꯀꯣꯟꯁꯄꯤꯔꯦꯁꯤꯗꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯀꯥꯟꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯄ ꯇꯁꯦꯡꯅ ꯃꯗꯨ ꯄꯥꯏꯈꯠꯂꯤꯕ ꯄꯣꯠꯁꯤꯡꯁꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯅꯤ ꯄꯨꯋꯥꯔꯤ ꯅꯥꯊꯩꯗꯨꯅ ꯊꯝꯅꯕ ꯆꯠꯊꯔꯛꯄ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯥꯂꯦꯝ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯐꯣꯡꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯃꯅꯨꯡꯗ ꯆꯍꯤ 2003ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ 1949ꯗ ꯇꯤꯜꯍꯟꯈꯤꯕ ꯅꯝꯗꯅ ꯁꯣꯏ ꯇꯧꯍꯟꯈꯤꯕ ꯖꯒꯥ ꯑꯁꯤ ꯏꯚꯟ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯇꯦ ꯍꯥꯏꯅ ꯅꯥꯊꯩꯔꯒ ꯆꯦꯟꯕ ꯌꯥꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯟꯁꯄꯤꯔꯦꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤꯒꯤ ꯃꯅꯨꯡ ꯆꯟꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯃꯁꯤꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯂꯤꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯁꯨ ꯇꯥꯟꯗꯅꯁꯨ ꯄꯥꯝꯕꯤꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏ DPR ꯑꯃ ꯁꯥꯔꯀꯥꯟꯗ DPRꯁꯤ ꯒꯣꯔꯃꯦꯟꯠ ꯃꯅꯤꯄꯨꯔꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯤ ꯁꯥꯎ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ DPR ꯃꯃꯤꯡꯁꯤ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯐ ꯍꯦꯔꯤꯇꯦꯖ ꯀꯝꯄ꯭ꯂꯦꯛꯁ ꯁꯤꯂꯣꯡ ꯅ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯣꯔꯃꯦꯟꯠ ꯃꯅꯤꯄꯨꯔꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯒꯤ ꯁꯥꯕꯅꯤ ꯍꯥꯏꯕ DPRꯁꯤ ꯅꯣꯔꯊ ꯏꯁ ꯀꯥꯎꯟꯁꯤꯜꯗ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯦꯄ꯭ꯔꯨꯚꯦꯜ थानब फंडिंगीदमक थाई अदुगा नॉर्थ ईस्ट काउंसिल याम कुपना लेगरब मतुंगदा 2023 की जुलाई दा मदुगी अप्रूव तोरगा मदु लेगिबने हाय पोरम ताई अदुना एकोई DPR खरा सारकांदा एकोई तसेंगना हारगदी लेबा के हिस्ट्री लेबा के ऑल मॉन्यूमेंट्स में हम दई कामगी मयादा लेबा मयाम सुमाई थुगाई यात्रागदी हुजी अंगिनी वाफमना खबरदा हमनरेबा अदुगुमना तसेंगना हारगदी हुजी एकोई मणिपुर की सु एकोई लंथबान कुंदन लेबा एकोई कोनु अरिबा मसि थुगाई गदुरिबा नत्रगन एकोई इवन मालियन की 7 wonders of the world दा याविबा एकोई ताज महल गसे DPR सागा माइ मफोंग चेपि काइन तोगिबा थानि याम लेबनी मसि थुगारगा मो अनौबा मागी रिप्लिका मा साबा यादोरिबा then एकोई even China की even India की वांग दा ग्रेट वॉल ऑफ चाइना से हम कुई सही याम ममिंग नेरबा पोनी दो मसि थुगाइरसी मसि की पोत अमा सारजी तौबा यादरबा सि थोंग नंबोबि मतंग अरे कंगला की मनुंग दा हुजे हुजे लेबा म्यूजियम ओइबा पोसे ब्रिटिश मतमदगी अदुम लेराबा पोत अमनि मसिना करी मनुंग थुगाइद्रिबा अदगी कोइना even ब्रिटिश मतमदगी लेराबा एकोई राज भवन करीगी अदु रेड फोर्ट करीगी मसिंगी पोसे सेमजलगा योखलगा इवन हुजिबो सिनबा याम लेबा मफम हिस्टोरिकल मॉन्यूमेंट्स मयाम अमा इंडिया मनुंग लेइदबने अदुना स्वाइदा मसिगी एक्सपर्ट कमिटी नेना लेगी रिपोर्ट की मागी रिपोर्ट एक्सपर्ट कमिटी की रिपोर्ट कमाई सेमी एक्सपर्ट कमिटी कमाइना सेमनो मागी डिटेल्स अदुगा मखोइजी ऑर्डर तोइबा अपॉइंट तोइबा पोट मयाम दना कमाई तोनो हाइबने अदुना मणिपुर की हिस्ट्री की थुगाइनाबा अपोंबा लालोंगे हाइबसिमदि सुगा लालरोय अखोइ ममांगी सहीदा आई साब मसिगी मफम यौजरुई चलुई कछु यामना थोइने हेना निंगायना वेट निंगाय पोत लेहौदे ngasai हाइबो मोइरांगे आईने कॉम्प्लेक्स ता थमिबा अदुमाइना इवन कुपसन लगा मतंग फतन सेम सारागा सेमबलगा थमिबा अदुमाइना उजि मखोइना चार्जेस तोरिबा मखोंग सुम सारे अदगी मदुगी पोत मयाम नोंग ताबदा नोंग युरे मखोइना हाइसे अदगी बिल्डिंग सिंग से अतनी खाय प याबगी पोत लेरे हाइनबु एकोइ सुमाइना त थुगाइ याब हायो पोसने अदुना सेल फंगबा याबा अदुगा थिकागी वकल लेबा कांगु मयाम अबना मदु DPR सारकांदा तसे हायगदी मसिगी पोतसी इवन मसी फोंगना मदुगी पोतु कोइ PR लेरिङै मनुंग सिदा हाइ तारे एकोइ तसे खुदोंग साबा अमा मसिगी पोसे थुगाइ होरगे सेल तानबदा एकोइ निंगसिसना मसिगी पोसे एकोइ ब्रिगेड ऑफिसर्स मयाम अमा मरि लेनबु कंसेंट अथॉरिटी मयाम अमना मणिपुर दा एकोइ प्रेसिडेंट रूल आर्टिकल 6 लेङैदा सचाइबा मयाम सिंग अरान अवि मयाम सिंग जे वाक पिनबा लेत्रबा वी अंगाउना लबीदा बुचियन सियनबा अदुगा स्ट्रीट डॉग तोमा लेबा मयाम अमसु ngasi ब्रिगेड ऑफिसर्स सिंग मरते यावबा हाइबगी मयाम अमर इसे मसि सुबा अब्रा हाइबा पोतुनि अदु तागरे एकोइ मसि मोखोइना सेंदोरइबा पोतुदा एकोइ हुजिसि मणिपुर से एकोइ प्लानिंग डेवलपमेंट अथॉरिटी की अमगना PDA की कांगु तो माइ मखादा एकोइ लेरिबा पुरिमक्सि हिस्टोरिकल की ओइबा पोत मयाम मोनमेंग थुगाइबसि माने ngam इसे मागी पावर एक्सरसाइज तो इसे कावाइदगिनो हाइबा पोतुनि अदुना एकोइ तसेंगना हारगदि एकोइ मणिपुर सिसु एकोइ तसेंगना इंडिया दा मदुगी प्रिंसली स्टेट ओइना मागी लेरंबा स्टेट अमा सिंगिबा पोतनि इवन जम्मू एंड कश्मीर की रामुथखरे होजि मागी लेरमे हाइबा पोतसिंगदु जनहानदबे पोत लेग्रे अदमाइ तौदना अनि सुबोइना मणिपुर सिसु इंडिया की मनुंग लेबा प्रिंसली स्टेट की मनुंग लेबसे इंडिया दा मर्ज तौगिने हाइबा पोतदा मसिगी पोत कितन नमधरगा कोइ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯖꯥꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤꯡꯁꯨ ꯅꯩꯅꯔꯛꯄꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯨꯠꯊꯠꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯈꯪꯗꯦ ꯑꯗꯨꯒ PTA ꯈꯪꯗꯦ ꯃꯌꯥꯝꯁꯤ ꯃꯁꯤꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯁꯦꯛꯁꯟ ꯃꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯁꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯚꯟ ꯑꯥꯔꯀꯥꯏꯚ ꯗꯤꯄꯥꯔꯠꯃꯦꯟ ꯈꯪꯗꯦ ꯃꯌꯥꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯇꯧꯔꯛꯏꯕ꯭ꯔꯥ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯁꯤ ꯊꯨꯒꯥꯏꯒꯤ ꯃꯅꯨꯡꯁꯤ ꯀꯔꯝ ꯀꯥꯟꯗꯣꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯂꯦꯛꯇꯦꯠ ꯃꯌꯥꯝꯁꯤꯃ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯐꯝꯃꯨꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯁꯦꯝꯕꯒꯤ PR ꯃꯨꯠꯊꯠꯅꯕꯒꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤ ꯄꯣꯠꯇ ꯇꯝꯃꯛꯏꯕ ꯄꯥꯎꯗꯝ ꯃꯌꯥꯝꯗꯨ ꯂꯩꯍꯟꯕ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯀꯔꯅꯥꯠ ꯁꯤꯡꯃꯥ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯦꯘꯥꯂꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯤꯕ ꯖꯒꯥꯁꯤꯒꯤ ꯂꯝꯁꯤꯒꯤꯗꯤ ꯍꯦꯠ ꯑꯣꯏꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯂꯩꯕ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯗ ꯃꯥꯅ ꯊꯝꯃꯛꯄ ꯁ꯭ꯇꯦꯠꯃꯦꯟ ꯃꯥꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯂꯦꯟ ꯁꯤꯂꯣꯡꯁꯤ ꯃꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯊꯨꯒꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯏꯝꯄꯣꯔꯇꯦꯟꯁ ꯂꯩꯍꯟꯗꯕꯗꯧꯅ ꯄꯣꯠꯁꯤ ꯑꯃꯅ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯊꯣꯛꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ including ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ MESE ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯑꯩꯈꯣꯏ ꯒꯚꯔꯅꯔꯗ ꯃꯃꯥꯡ ꯊꯥꯗ ꯄꯤꯕ GADꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ PDAꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯅ ꯊꯝꯕ ꯃꯊꯛꯇ ꯍꯥꯟꯅꯒꯤ MP ꯑꯣꯏꯔꯝꯕ ꯔꯟꯖꯟꯅ RK ꯔꯟꯖꯟꯅ ꯊꯝꯕ ꯋꯥꯐꯝꯁꯤꯡ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯌꯥꯝ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯤꯁꯇ꯭ꯔꯤ ꯁꯤꯡꯅꯕ ꯄꯨꯋꯥꯔꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯁꯤꯡꯁꯦ ꯆꯩꯔꯥꯛ ꯀꯃꯥꯏꯅ ꯄꯤꯒꯗꯣꯏꯅꯣ ꯑꯗꯨꯒ ꯃꯁꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯟꯒꯗꯣꯔꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡ ꯈꯪꯒꯅꯤ ꯊꯨꯒꯥꯏꯔꯒ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯟꯖꯜꯂꯛꯄꯒꯤ ꯊꯨꯒꯥꯏꯔꯛꯄꯅꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯃꯁꯤ ꯋꯥꯍꯩꯅ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ CM ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯨꯒꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯗꯦ ꯍꯥꯏꯕ ꯄꯣꯠ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯗꯨ ꯄꯤꯈꯤꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯖꯒꯥ ꯑꯇꯣꯞꯄ ꯁꯥꯒꯠꯅꯕꯒꯤ ꯄꯣꯠ ꯑꯃ ꯄꯤꯕ ꯑꯌꯥꯕ ꯄꯤꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯊꯨꯒꯥꯏꯌꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯂꯣꯏ ꯑꯗꯨꯅ प्रजा ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯕꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯗꯣꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ PDAꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯋꯥꯟꯅ ꯁꯦꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯍꯜꯂꯒꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯗ ꯆꯦꯟꯅꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯧꯔꯛꯏꯕꯁꯤꯅ ꯍꯧꯖꯤक मणिपुर लोइसनबल नाइदना ngमदना ngमहनदना तसेंगना हाइग्रे सही अनिगा था तरुक मपुंग फाजलकदरबा था मंगा पुंग फाबा था तौचन कदबोबुका लोइसनबल नाइदना लरिबा इशू सिगी पोटसे एकोइ मसिसु एकोइ कांगलुप अनिगे मरक्ता थोप कॉन्फ्लिक्ट एन ताहनबा होदरिबा अरुगा एक्सटर्नल एग्रेशन याउदेना यनरगा हाकि अवनबा वाइ म्याम लेरि मत मसि इशू सिंगसे डाइवर्ट तौनो होदबगी अचौबा प्लान अमा ओइब्रा हाइबसु अचौ वहांग अमा ओरे अदना हौसिकति एकोइना तसेंगा थिखादागी वखम केम म्याम अमा लेंगाक मरक्ता एकोइ खुंबा लुपान खर कोलगा कारकबा लो मसक खंगदबा अरुगा हिस्ट्री गे इंपोर्टेंस खंगदबा काइना म्याम हाइना मरक्सिदा सिगुंबा यामना ख्वाइदगी मरु ओइबा हाइब तारे अरुगा मणिपुर गी ngasi aduga India ga leina kiba mari India da sumaina tilan giba nampu da lawsan giba gi port ngasi di koina amubu numit kaino observe to gudabu numit nakshal lagpa sigi mango ina na tasena na han tarik 9 da ko October 9 da Rajbari Silongi adugumba red lane hana kaino khangna ri Silong red lane khangna structure to gare kusna ekoi madudi ekoi 1949 gi mamang da gi jo hauna ekoi Manipur ga siam na puwai ga na laiba sahi chama bo hele hariba sum mo mo to gare kusdi ekoi mayam gi mamang da male miyam manga Manipur praja miyam da kachile ta kanba even major agreement ori forced annexation ni major gi mena hanali bagi port mayam si bokta leile gi de hana hayeng history ani thokna semak ko yano port oibra aduga madugumba ekoi sumba India gi kaino tongan ba loising mayam singse lai singse aikoi gi yekna ba yen sibana masing yam ne hena lai haibadu mayek sengna mapana tholopasida aikoi Manipur praja miyam si hujik bhap tagiroidra aduga tadana laibra haibu potugi achauba pot amukhachu wang amusu lai swai da hujik praja miyam na popular government ama semakpa yare semakpa yana laire haibagi nungaiba natraga madugi harauba aikoi gi hujik popular government ama halakani haibase asai koi BJP gi congress gi wafam natana laini khalingai talakta yamna hena sathi ba pot ama hena worse oiba pot ama tholaka pot haibsti aikoi mitai furu particular oina aduga Manipur da laiba praja section kudima furu community kudima se aikoi tasena haragadi karigumba kharam khara yengaga masi namdaraga namsillaga thamongdraba taragadi aikoi ngasidi aikoi tasena haragadi masagi sovereign state talaga ngasi lanaubugi samasya su yamna wang laiba aduga
negotiate tꯧꯕ ꯌꯥꯗꯅ ꯂꯩꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯦꯡꯉꯕꯗ 2020ꯒ 5-6 ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯥꯜꯍꯧꯕꯒꯤ ꯁꯃꯁ꯭ꯌꯥ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯇ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯂꯩꯕ ꯄꯣꯠꯁꯦ ꯉꯁꯤ ꯏꯔꯥꯡ ꯊꯣꯛꯏ ꯃꯊꯛꯇ ꯍꯦꯟꯅ ꯑꯆꯥꯛꯄꯗ ꯑꯆꯥꯛꯄ ꯃꯩ ꯍꯩꯖꯤꯟꯕꯗꯧꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯗ ꯃꯅꯨꯡꯗ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯁꯤꯒꯤ ꯄꯣꯠꯇ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯁꯣꯚꯔꯦꯟꯇꯤ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯗꯁꯨ ꯍꯦꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯈꯣꯏꯁꯥꯎꯅꯕ ꯃꯌꯥꯝ ꯊꯣꯛꯂꯛꯅꯕꯒꯤ ꯃꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯈꯠꯅꯕ ꯍꯧꯕ ꯃꯗꯨꯒꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯅꯥꯀꯟ ꯅꯥꯀꯟ ꯃꯌꯥꯝ ꯊꯣꯛꯅ ꯅꯩꯅꯔꯛꯄꯗ ꯈꯟꯅꯕ ꯌꯥꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯄꯩꯁꯥ ꯈꯔꯒ ꯃꯟꯇꯤꯛꯅꯕ ꯌꯥꯕ ꯄꯩꯁꯥ ꯈꯔ ꯇꯧꯔꯒ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯅ ꯏꯚꯟ ꯃꯁꯤ ꯇꯦꯛꯄ ꯀꯥꯏꯔꯁꯨ ꯉꯁꯥꯏꯒꯤ ꯇꯥꯁꯤꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯔꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯈꯤꯕ ꯑꯥꯏꯑꯦꯟꯒꯤꯗ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯅ ꯕꯣꯝꯕꯤ ꯇꯦꯛꯄꯗ ꯑꯣꯏꯍꯦꯟꯅ ꯍꯥꯟꯅꯒꯤ ꯁꯇ꯭ꯔꯛꯆꯔ ꯀꯥꯏꯍꯟꯗꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯂꯩꯔꯝꯃꯕ ꯄꯣꯠ ꯃꯗꯨꯒꯤ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒ ꯂꯩꯕ ꯏꯚꯟ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯤ ꯑꯦꯗꯚꯦꯟ ꯑꯦꯝꯗꯤ ꯑꯣꯜꯒꯁꯤ ꯌꯥꯝ ꯂꯩꯔꯝꯃꯅꯤ ꯁꯨꯝꯕ ꯄꯣꯠꯇ ꯅꯠꯇ꯭ꯔꯒ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯂꯩꯕ ꯂꯩꯔꯤ ꯏꯚꯟ ꯀꯜꯀꯇꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯒꯣꯜꯗ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯔꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯒ ꯂꯩꯍꯧꯔꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯖꯒꯥ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯁꯤꯡꯗ ꯂꯩꯕ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯔꯝꯕ ꯄꯥꯂꯝ ꯃꯌꯥꯝꯁꯤꯡ ꯃꯗꯨꯒꯤ ꯄꯣꯠ ꯉꯁꯤ ꯐꯥꯎꯕꯗ ꯊꯨꯒꯥꯏꯗꯅ ꯁꯇ꯭ꯔꯛꯆꯔꯁꯤꯡꯗꯣ ꯑꯗꯨꯝ ꯊꯝꯃꯀꯥꯟꯗ ꯂꯩꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯨꯞꯅꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯂꯣꯡꯒꯤ ꯔꯦꯗꯂꯦꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯔꯦꯗꯂꯦꯟ ꯁꯤꯂꯣꯡ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯔꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯇꯔꯥꯏꯅ ꯀꯨꯞꯅ ꯂꯧꯕ ꯆꯨꯝꯗꯦ ꯃꯔꯤ ꯂꯩꯅꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯒꯦꯔꯥ ꯄꯤꯗꯤ ꯑꯣꯏꯒꯦꯔꯥ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯞꯅꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯗꯅ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯦꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯑꯦ 3 ꯃꯦꯗ 2020 ꯏꯔꯥꯡ ꯊꯣꯛꯑꯦ ꯑꯗꯨꯒ ꯖꯨꯂꯥꯏꯗ ꯑꯗꯨꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯇꯨꯡ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯔꯨꯚꯦꯜꯒꯁꯤ ꯐꯪꯉꯦ ꯀꯥꯏꯅ ꯄꯤꯊꯣꯛꯑꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯌꯥꯝ ꯁꯥꯡꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯒ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒ ꯊꯨꯒꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯍꯧꯗꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯇꯝꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯇꯝꯗꯅ ꯂꯩꯕ ꯍꯤꯁꯇ꯭ꯔꯤ ꯃꯁꯛ ꯈꯪꯗꯕ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯈꯪꯗꯕ ꯄꯣꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯀꯜꯆꯔꯦꯜ ꯃꯣꯅꯨꯃꯦꯟꯠ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕꯒꯤ ꯋꯥꯈꯜꯁꯤ ꯏꯚꯟ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯎꯔꯛꯇꯕꯅꯁꯨ ꯃꯌꯥꯝ ꯃꯄꯥꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯌꯥꯝ ꯂꯥꯏꯅ ꯂꯧꯔꯀꯥꯟꯗ ꯃꯈꯣꯏꯗꯤ ꯁꯦꯜ ꯈꯔꯒ ꯃꯟꯇꯤꯛꯅꯕ ꯌꯥꯕ ꯐꯨꯔꯨꯞ ꯀꯥꯡꯕꯨꯅꯦꯅ ꯎꯍꯟꯕꯗ ꯍꯟꯗꯛꯀꯤ ꯁꯤꯂꯣꯡꯒꯤ ꯁꯨꯝꯕ ꯔꯦꯗꯂꯦꯟ ꯑꯗꯨꯒ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯁꯦꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯄꯤआꯔ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯊꯥꯕꯤꯌꯣꯅ ꯊꯥꯕꯗꯒꯤ ꯑꯩꯈꯣꯏ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯐ ꯍꯦꯔꯤꯇꯦꯖ ꯀꯝꯄ꯭ꯂꯦꯛꯁ ꯁꯤꯂꯣꯡꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯗ ꯊꯥꯔꯀꯥꯟꯗ ꯃꯗꯨꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯗꯨ ꯃꯟꯖꯜꯂꯛꯄꯗꯒꯤ ꯁꯨꯝ ꯆꯥꯕꯗꯒꯤ ꯊꯨꯒꯥꯏꯕꯅꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤ ꯀ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡꯗꯨꯗꯤ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯤꯡꯅꯕꯅ ꯂꯧꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯄꯥ ꯃꯄꯨ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯨꯋꯥꯔꯤꯒ ꯁꯤꯡꯅꯕ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯁꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯄꯤꯒꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯆꯠꯊꯔꯛꯄ ꯃꯌꯥꯝꯗ ꯃꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯂꯣ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯃꯅꯦꯅ ꯍꯥꯏꯕ ꯂꯩꯕꯁꯦ ꯃꯗꯨꯃꯥꯏꯅ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯅ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯈꯤꯕꯗ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ ꯊꯨꯒꯥꯏꯒꯗꯤ ꯂꯣꯏꯔꯦ ꯑꯅꯧꯕ ꯁꯥꯒꯦ ꯍꯥꯏꯕ ꯔꯤꯄ꯭ꯂꯤꯀꯥ ꯑꯃ ꯊꯝꯒꯗꯕ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯣꯏꯅꯃꯛ ꯄꯨꯌꯥ ꯃꯩ ꯊꯥꯕꯗ ꯆꯤꯊꯍꯧꯕ ꯃꯌꯥꯝꯁꯤꯡꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯍꯤꯁꯇ꯭ꯔꯤ ꯑꯅꯧꯕ ꯁꯦꯝꯕ ꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯀꯨꯀꯤꯅꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯦꯝꯖꯤꯜꯂꯛꯏꯕ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯕꯦꯇꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯕꯥꯔꯒꯦꯅꯤꯡ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯥꯛꯂꯧ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯨꯞꯁꯟꯈ꯭ꯔꯒ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯡꯀꯤꯡ ꯀꯝꯃꯤꯇꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯥꯎꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯖꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯩꯅꯣꯗꯒꯤ ꯂꯥꯛꯅꯤꯡꯕ ꯆꯠꯅꯤꯡ ꯃꯐꯝꯗ ꯆꯪꯉꯛꯄꯅ ꯄꯥꯜꯍꯜꯂꯒ ꯊꯝꯈꯤꯕꯗ ꯍꯦꯟꯅ ꯐꯒꯗꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ
नत्रगा ब्यूरोक्रेट ऑफिसर्स सिंह खतगी थौदांग नते प्रजा अखोई गिसु लोफम थोप थौदांग सब चान लोमिनब चुमी नत्रगा नि मसि नोमो नोमोगी मुत्पे याबि फिल्म लाइबसे मयेक सेंग इबो पोट अदुगा मकोइगी कॉन्स्पिरेसी थियोरी ने ना से हाइजेबे पोट मपान फोंग रिता थोलकपनि अदुगा मसिगी थोलेबो पोट सिंग कनानो फोनबनो हाइबदा अखोई तसेंग ना हाइगदी मसि लेंगा खतच नते प्रजा अखोई विटनेस मे आम याव पोट से मसिगी पोट से अखोई तसेंग ना हाइगदी मदुगी पोट से नाथोक पोरबदा अखोइना करी तौबो मथौ ताई अदुगा यामना हिस्ट्रिकल मोनुमेंट में आम कन कोई करी तो दरकार ओय अदना हाइबजी खन बसुमी अदना कोई शुम में आम सिंचे कुमना खंडमी नबनी नबदी मतम यौगे तासे स्माइल कॉन्सेप्ट